ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯃꯥꯏꯕꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯄꯥꯎꯗꯝꯅꯕ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯎꯅꯕ ꯂꯥꯛꯄꯅꯤ ꯂꯥꯛꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯋꯥꯕꯒꯥꯏꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯂꯩꯔꯤꯕ ꯑꯣꯜ ꯀꯝꯃꯨꯅꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯄꯨꯟꯕ ꯚꯣꯏꯁꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯅꯤꯅ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏꯕꯝꯁꯤꯗꯁꯨ ꯂꯥꯛꯑꯒ ꯑꯍꯜ ꯂꯃꯟꯒꯤ ꯁꯖꯦꯁꯟ ꯂꯧꯔꯕꯅꯤ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯖꯦꯁꯟ ꯂꯧꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯤ ꯑꯇꯩ ꯑꯃ ꯅꯠꯇꯦ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯅꯤ ꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯃꯩꯇꯩꯅ ꯀꯥꯔ ꯃꯩꯇꯩꯒꯤꯅꯤ ꯍꯥꯏꯕ ꯄꯥꯡꯒꯟꯅ ꯀꯥꯔ ꯄꯥꯡꯒꯟꯒꯤꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜꯁ ꯍꯥꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯄꯥꯕꯨꯡꯅ ꯊꯝꯕꯤꯕꯗ MLA ꯁꯂꯥꯝꯒ ꯑꯣꯖꯥ ꯃꯅꯤꯍꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯍꯥꯞꯄꯗꯕꯨ ꯏꯟꯅꯔꯒ ꯅꯪꯅ ꯀꯥꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯄꯥꯕꯨꯡꯗꯒꯤ ꯅꯣꯂꯦꯖ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯥꯕꯨꯡꯒꯤ ꯁꯖꯦꯁꯟ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯃꯛꯇꯗ ꯌꯨꯅꯥꯏꯇꯦꯠ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯑꯩꯈꯣꯏ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯕꯨ ꯃꯥꯏꯕꯝꯗ ꯎꯅꯕ ꯂꯥꯛꯄ ꯃꯥꯏꯕꯝ ꯀꯣꯟꯖꯤꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯒꯤ ꯃꯌꯥꯏꯗꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯎꯔꯒ ꯐꯝꯃꯤꯟꯅꯕ ꯐꯪꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯁꯤ ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯗ ꯀꯅꯥꯗ ꯀꯔꯤꯗ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯆꯨꯝꯅ ꯇꯧꯔꯛꯄ ꯑꯗꯩꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯁꯖꯦꯁꯟ ꯅꯠꯇꯅ ꯑꯩꯈꯣꯏ ꯆꯦꯟꯕ ꯆꯣꯡꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯆꯍꯤ 40 ꯇꯥꯡꯈꯠꯂꯛꯏꯕꯅꯤꯅ ꯉꯝꯃꯔꯣꯏ ꯑꯗꯨ ꯉꯁꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯩꯈꯣই ꯑꯄꯨꯟꯕ ꯑꯦꯅꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗꯒꯤ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯍꯪꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯥꯒꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯊꯧꯒꯠꯂꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯁꯥꯡꯈ꯭ꯔꯦ ꯁꯣꯛ 92ꯗꯒꯤꯅ ꯍꯧꯖꯤꯛ 2026ꯅꯤ 27ꯗ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯅꯤ ꯁꯤꯒꯤ ꯃꯇꯝꯗ ꯍꯧꯔꯤꯕꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯒꯤ ꯂꯣꯏꯕ ꯅꯠꯇꯦ MLA ꯀꯌꯥ ꯑꯩꯈꯣꯏꯅ ꯄꯤꯕꯗ ꯁꯦꯝꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯄꯤꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯚꯣꯠ ꯄꯤꯕ ꯈꯛ ꯅꯠꯇꯅ ꯄꯤꯗ꯭ꯔꯒꯁꯨ ꯀꯥꯔꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯔꯒ ꯂꯣꯏꯅꯕ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯕꯁꯦ ꯍꯧꯈꯤꯕ ꯃꯃꯥꯡꯗ ꯌꯥꯝ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯌꯨꯠꯇꯗꯤ ꯃꯗꯨ ꯌꯥꯎꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯟꯕ ꯆꯣꯡꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯉꯝꯃꯔꯣꯏ ꯑꯗꯨ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯇꯥꯡ ꯈꯔ ꯂꯣꯏꯁꯤꯟꯖꯩ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯦꯔꯣꯖꯤꯠ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯇꯥꯃꯣ ꯍꯦꯔꯣꯖꯤꯠꯅꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯄꯨꯟꯕ ꯁꯥꯒꯠꯄꯁꯤꯗ ꯇꯥꯃꯣꯒꯤ ꯁꯖꯦꯁꯟ ꯈꯔ ꯇꯧꯕꯤꯌꯨ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯗꯦꯠ 30 ꯑꯐꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃꯒꯤ ꯁꯨꯡꯂꯦꯟꯗ ꯑꯩꯈꯣꯏ ꯑꯥꯏꯗꯔ ꯃꯩꯇꯩ ꯅꯠꯇ꯭ꯔꯒ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯅ ꯁꯣꯊꯔꯒ ꯂꯩꯔꯤꯕ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯂꯝꯗꯝꯁꯤꯗ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯃꯄꯨꯡ ꯃꯄꯥ ꯑꯣꯏꯅ ꯍꯧꯔꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯃꯈꯣꯏꯅ ꯂꯝꯗꯝꯁꯤꯗ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯂꯃꯟ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯕ ꯑꯍꯜ ꯃꯌꯥꯝꯅ ꯊꯦꯡꯅꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯨ ꯈꯟꯅ ꯅꯩꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯂꯥꯛꯀꯗꯧꯕ ꯏꯂꯦꯛꯁꯟꯗ ꯂꯝꯗꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯊꯣꯛꯏꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯗ ꯁꯣꯊꯔꯤꯕ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯀꯦꯟꯗ꯭ꯔꯁꯤꯡꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯋꯥꯕꯒꯥꯏ ꯀꯦꯟꯗ꯭ꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧ ꯍꯨꯛꯇꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯂꯦꯞꯀꯗꯕ ꯀꯥꯔꯤꯕ ꯑꯃꯗꯤ ꯂꯦꯞꯅꯤꯡꯉꯤꯕ ꯀꯦꯟꯗꯤꯗꯦꯠ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯈꯣꯏꯗ ꯋꯥꯍꯪ ꯍꯪꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯅ ꯅꯩꯅꯕ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯕꯦꯖ ꯇꯧꯗꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯃꯤꯟꯅꯕꯁꯦ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯏ ꯑꯃꯗꯤ
ꯃꯔꯨꯞ ꯃꯄꯥꯡ ꯂꯥꯛꯄꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛ ꯑꯗꯩ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯀꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯆꯥꯎꯈꯠꯀꯗꯕ ꯑꯣꯏꯔꯒꯗꯤ ꯃꯇꯝ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯆꯦꯟ ꯇꯨꯝꯖꯔꯤꯕ ꯅꯍꯥ ꯑꯗꯩ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤ ꯌꯥꯎꯕꯤꯗ꯭ꯔꯒꯁꯨ ꯃꯇꯨꯡ ꯇꯥꯕꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯦꯃ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯦꯃꯅ ꯈꯪꯅꯕ ꯇꯥꯃꯣꯏꯕ ꯌꯥꯏꯃ ꯇꯈꯦꯜꯂꯝꯕꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯑꯃ ꯇꯥꯃꯣ ꯇꯦꯃ ꯑꯩꯈꯣꯏꯅ ꯁꯥꯒꯠꯀꯅꯤꯅ ꯇꯧꯔꯤꯕ ꯐꯪꯁꯟꯁꯤꯗ ꯃꯤꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯅꯤꯡꯉꯤ ꯃꯁꯤ ꯄꯨꯟꯕꯗ ꯐꯒꯗꯕꯔꯥ ꯑꯣꯔ ꯐꯔꯣꯏꯗꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯀꯌꯥꯅꯤꯅ ꯊꯝꯕꯤꯌꯨ Boleh kesana nanti nanti Pangal youth organization sina asubu venture ama function ama lagu sih masih mosul kan aku sama kita kesana ama madina kena ini atau ke station juga macam mana kena juga convention conference ada di symposium apa ni role of the youth in national reconstruction ana ऐसे juga aku juga first hari role of youth in national reconstruction ada youth sena semai tu posting dia kesana mai pakali youth sena tu kesana tahun touriba Wakhalon sih youth is international year 1985 ta 15 years to 35 which is 45 year sih वो youth को है ना उन्हें definition दी है youth is yes sih मंगल level की जिन person youth is the largest section of the society है yes अंगा बिया मोय youth is the फाइव बिया में section of society ला मशीन तब वो था उसने कोई कर्म बखरा so अखोई ना पंद्रह दिन ले रहा हूँ पोटर स्मान हो गया वो तांग से मशीन right time में then खर बुकिंग अब मतलब अंगा मगे अखोई ना अखोई सती मिलने ना अखोई ना कर्म थबक तो help तो वो तमदा अखोई session लौबी दरबार ना अखोई नंबर की session तीन अब तंजाम में लौबी गया then अखोई ना मशीन खन अब conference में तो उसी थोड़ा कदर बा intending candidate में आंसर मोय कई नॉन है ना खली से है बगी कोर्म हांग बगी तंजाम में लौबी दरबार में मिसला करूँगा अपन invite हो रहे हैं जिस काम में ना लाखों का दिमाग तुलना numit तो अपन लोगों तो वारे तो मसीह पता मोई तो नोई वो इकाई फिगर में थे जिस काम में पता है बिरो लाखों का दिमाग अपन इसी में तरीका नहीं अदो मैं को तुम मसीह की organize तो हुआ तो ये organization में मतलब मसीह बिरो अदो वो टाइम में क्या थोड़ा ले तो कांदा खाना वही कांदा जो अपन मसीह योगी है बसु अदोगी अपन मसीह नहीं हम लोग मरना discussion हम तो वही नहीं हम लोग बसु खाना बात तो पन्नी दुनिया होगी अदो वही कांदा जो मसीह लाइव volunteer जिरीबा organization जिरी तो Thoumi singna मधु सिंधी रगा मधु याम अतु मतलब तो रजी जो मुझे साथ कम हल्क वेर पैसे तिकी टाइमिंग द सिंधी याना तंजाम तो रगा I wish all most welcome to your organization. Thank you. ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯔꯕ ꯃꯅꯤꯡꯗꯩꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯣ ꯍꯥꯏꯕꯗꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗꯤ ꯑꯄꯨꯟꯕ ꯑꯣꯏꯕ ꯑꯗꯨꯒ ꯀꯦꯟꯗ꯭ꯔꯁꯤ ꯑꯅꯤ ꯊꯣꯛꯄꯒꯤ ꯇꯥꯏꯞꯇ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒ ꯗꯤꯕꯦꯂꯞꯃꯦꯟꯅ ꯃꯩꯇꯩꯗ ꯇꯧꯕ꯭ꯔꯁꯨ ꯇꯧꯗꯕ ꯄꯥꯡꯒꯜꯗ ꯇꯧꯕ꯭ꯔꯁꯨ ꯇꯧꯗꯕ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯁꯤ MLA ꯂꯩꯅ ꯄꯦꯔꯥꯂꯥꯏꯁ ꯑꯣꯏꯕꯒꯨꯝ ꯃꯇꯝ ꯁꯥꯡꯅ ꯉꯁꯥꯏ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯃꯌꯥꯝ ꯂꯤꯔꯛꯄꯗ ꯇꯥꯈ꯭ꯔꯦ ꯃꯥꯡꯍꯜꯂꯝꯃꯤꯁꯤ ꯑꯃꯈꯛꯇꯅ ꯅꯠꯇꯦ ꯃꯌꯥꯝ ꯑꯃ ꯃꯥꯡꯍꯜꯂꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯊꯣꯛꯂꯛꯄꯁꯤꯗ ꯄꯥꯕꯨꯡ ꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯒꯨꯗ ꯁꯖꯦꯁꯟ ꯄꯤꯕꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯅꯤ ꯊꯣꯛꯄꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯇꯥꯃꯣꯔꯕ ꯃꯅꯤꯡꯗꯒꯤ ꯁꯖꯦꯁꯟ ꯈꯔ ꯊꯝꯕꯤꯌꯨ ꯃꯃꯥꯡ ꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯑꯉꯥꯡꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯃꯣꯔꯦꯜꯂꯤ ꯑꯣꯔ ꯐꯤꯖꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯄꯤꯄꯜꯁꯤꯡꯁꯨ ꯎꯔꯛꯇꯕ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯣꯅꯣꯄꯣꯂꯤ ꯑꯃ ꯁꯥꯟꯅꯗꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯗ ꯃꯈꯣꯏꯅ ꯁꯤꯡꯆꯤꯞ ꯊꯥꯕꯒꯨꯝꯕ ꯑꯃꯈꯛ ꯊꯣꯛꯍꯟꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯩꯇꯩꯅ ꯃꯩꯇꯩꯅꯤ ꯄꯥꯡꯒꯜꯅ ꯄꯥꯡꯒꯜꯅꯦꯅ ꯃꯗꯨ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯍꯥꯟꯕ ꯈꯜꯂꯝꯗꯦ ꯃꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯃꯁꯤꯒꯨꯝꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯇꯧꯗꯅ ꯂꯝꯗꯝꯁꯤꯗ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯂꯤꯡ ꯑꯃ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ ꯐꯤꯂꯤꯡ ꯑꯃꯃꯝ ꯐꯥꯎꯍꯜꯂꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯆꯨꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯁꯤꯟꯕꯤꯗꯅ ꯁꯤꯒꯨꯝꯕ ꯍꯌꯦꯡ ꯇꯥꯟꯖꯥ ꯑꯃꯗ ꯄ꯭ꯔꯖꯥꯁꯤꯡꯕꯨ
khitang bhap tananaba haidana sumaina hori ihauja masida isana musung physically and morally support tawje so masina anda masida thoknaba haibadada uminasi haiba afondi thandiraga tenai ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯤ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯇꯥꯛꯄꯤꯅꯤꯡꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯁꯖꯦꯁꯟ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯉꯥꯏꯖꯔꯒ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯁꯨ ꯑꯍꯟꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯀꯦꯟꯗ꯭ꯔꯁꯤꯗ ꯑꯣꯏꯔꯤꯕ ꯗꯤꯕꯦꯂꯞꯃꯦꯟꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯀꯦꯟꯗ꯭ꯔꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯖꯦꯅꯦꯔꯦꯁꯟ ꯀꯌꯥ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯔꯤꯕ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯁꯔꯀꯥꯔꯒꯤ ꯒꯕꯔꯃꯦꯟꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩꯇꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯂꯩꯇꯦ ꯁꯨꯝꯕ ꯚꯦꯔꯤ ꯀꯥꯏꯟ ꯑꯣꯐ ꯗꯤꯕꯦꯂꯞꯃꯦꯟ ꯑꯩꯈꯣꯏꯒꯤꯁꯤꯗ ꯗꯥꯎꯟꯗ ꯂꯩꯔꯤꯕ ꯕꯦꯛꯇ ꯂꯩꯔꯤꯁꯤꯡꯁꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛꯅ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯅꯁꯨ ꯋꯥꯏꯅꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤꯅ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯁꯣ ꯑꯃ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯄꯨꯛꯆꯦꯜ ꯈꯣꯏꯖꯟꯇꯤꯟꯅꯕ ꯑꯃ ꯁꯦꯝꯒꯠꯍꯧꯗ꯭ꯔꯒꯗꯤ ꯀꯦꯟꯗ꯭ꯔꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯌꯥꯎꯃꯤꯟꯅꯁꯤ ꯑꯃꯗꯤ ꯑꯩꯈꯣই ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯥꯎꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯤ ꯊꯝꯃꯒ ꯃꯌꯥꯝꯗꯒꯤ ꯉꯁꯤ ꯂꯣꯏꯁꯤꯟꯖꯩ